ngasi phongkiba tongan Manipuri sifong ama sum thokiba thawdo wathok singdagi maruibi ipauk sing myamna thamjagi special content moina hoyelan papoksi de lokhasaraga myamna thamjagi Eshagi yumai tharakpada pambei leitabadagi yenglamlaga police da chensinkhi ahing ama station da phamlaga lelakhi khangra mana da saksaraki hakthengnaba pauda moregi khunja ama May ahum English singan ya kun gohum dari lamen tuhen koki masa sing yauna khulai paiba koki terrorist singna mitei da onsin duna sa tharakli belana sida awa sai thing piraba mi kya ga mathang hak thengna unaduna wari sarakpa gi makha tarakpada more kaithel ward number 6 tagi masagi yumga punna hotel phamjaba mi amana ma ki yuma masum hotel tumna mai thadok piraba matungda thawai Mangdanabagidamag matang nanjelaktuna hausi Ideal Girls College ta hangliba relief camp Europe pawda thengna khibasing phungdurakli magna hai May ahum English singaniga kungohomdore tribal solidarity masakani haibadagi moreda leiba dukan sing thonglolan ki adubu rally adu loiraba matung numijungba matungdagi mauksagumna hangba honaki adobu nungthilgi pung mangaga makhairum tarakpa du waidu magna masagi yunga punna leidibu hotel manungda phamduna leidingaida mapanda mi yamna langba kharai khangdana senaba masum potsei thuwai khokaibana singbigi makhol na singba tarakhi hairiba singasi tarakpadagi adungai kumjai English singaniga taraga mangagi August taraga nipana kuki masa singna moreda leiba dukan amadi hotel na singba thuwai duna amanga da thon kiba thawduk adumak taroklabra haina singna duna kum tharaga yenglubada masagi sei kundagi kungani thoi phawgi manungda leiba angang sing oigadaba T-shirt amubulitpa kuki masa kulomna mitei masa sing satkro haibna singba law khongduna dukan amasum hotel sing thuwai ye khaiba horaki Makoina satharariba thawong adu yengba natana atopa pambei laikhide adubu makoigi thawong sing adu hena kansilaktuna mahak masagi hotel ga punna leiba yumda phawbu mai thaba hawalaki hari maki hotel ga punba yum adu sarakna foot chamaga kunthra digi chamaga yankai rom sangbane dubu makoina mai tharakpada matam amata da ikan kanatana pulap saklakhibana petrol bomb gumba sijinaraga mai thabi thawong adu satharakpo oiramgani hari Masagi yum hotel yokshilakuna mai tharakpadagi mahaki nupi amasum angangsing puthaduna mahaki yumga naknana leiba torel mapalomda kum tharaklaga laiki koki masa sing aduna more kaithelgi dukan amasum yum sing mai tharakpa aduda club ki nakal leiba dukan sing su yaukhe dubu mitei pangal sing yum amari dukan sing di yaukhidi Turel mapana kum tharaga maki loina bi amati masa singa loina na masagi yum hotel mai sakpadu kannana banatragana thariba miyoi singa dugi mayokta karisa tawbungamdana pungkhaim yenglaga lekhi adubu numit tasilakpadagi di more police station tana senakhi adubu mafamdu yaubuda atopa mitei masa mayam amasu hanana sensilaktuna pik thana leramki ahing aduma police station na phamlaga lenakhi moregi singi sarukta yum soina taaduna leiba mitei singsu jungle phawduna senaraki makhoi su telephone adumak pau phonaki loinana police amasum IRB lanjelakhi bam makhoibu ahing supa tongan mafam singdagi lakholaktuna hojlakpa lekhidi adubu mitei masa mayam police station adu sensilaktuna laisilakpudu police ki maikedi khudong sadaba leirakpo oiramgani khali makhoina pau pibadagi nongan pum torokpada Assam Rifles lakhi makhoina ahanbada konong lerembi manakta leiba mayamna KLB haina khanaba Assam Rifles ki post pusin biki mafam adura me marigi ayukti gi hawraga numit mangani subna laiki sub minister da haizarubuda nokhi punamak mafam adura lengdana layo matik saba security tharakani haibagi thazaba pirakrabasu me nipan English singani ga kunhomdoi power state force amada tharakidi post adura leibada tumphamgidi thoidokna khudong sadaba mai onakhidi adubu sakti Kesri gi mongda saka sagol hawai ga plap thonglaga pirakpana asonana amasum ahalaman singdi yotpa yanakidi amasum khwairigi pungning nungsi khibana post atuda mitei masa lising marirum laisilakpadigi sak sananaba pukham leitaduna post adugi manak akoibada hauba khangra pambigi mana heklaga ayuki su numidang gisu pukham oina sak sarakhi aduga mi yamanbana su oiramgadra thaknabi ising su apaba phangdabadigi turelgi ising solaga direct oina sijinarakhi hari Chief Minister na thazwa pirakrabasu state force na singba amata laikhidabadagi kaksingi MLA M Rameshona gari tari nipan thabiraktuna atopma amada thangdoraki adubu gari sing adugi manungda tata tipar yawbadagi madugi mathakka na bohonabada nupi anga amasum ahal sing awaboiki Assam Rifles ki post ta sangjapam lauribasingi maikedagi su ahan boina nupi anga amasum ahal sing hana
ꯊꯥꯡꯗꯣꯛꯈꯤ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏꯕꯨ ꯍꯥꯟꯅ ꯊꯥꯡꯗꯣꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛ ꯃꯁꯥꯃꯛꯇ ꯑꯅꯤꯁꯨꯕ ꯇ꯭ꯔꯤꯞꯇ ꯌꯧꯔꯛꯈꯤꯕꯅꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯄꯥꯂꯦꯜꯗ ꯂꯩꯕ 23 ꯁꯦꯛꯇꯔ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯄꯣꯁꯇ ꯑꯃꯨꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯈꯨꯃꯟ ꯂꯝꯄꯥꯛꯇ ꯂꯩꯕ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡꯒ ꯏ ꯄꯥꯎ ꯐꯥꯎꯅꯔꯕ ꯃꯇꯨꯡꯗ ꯑꯥꯏꯗꯤꯌꯦꯜ ꯒꯥꯔꯜꯁ ꯀꯣꯂꯦꯖꯀꯤ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯗ ꯌꯧꯔꯛꯇꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯛꯂꯤꯕꯅꯤ ꯍꯥꯏꯔꯛꯈꯤꯅꯁꯨ ꯄꯥꯎ ꯑꯁꯤꯗ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯅꯤꯄꯨꯔ ꯇꯝꯅ ꯒꯥꯔꯤ ꯆꯪꯂꯛꯂꯔꯣꯏ ꯍꯥꯏꯅ ꯐꯤꯔꯦꯞ ꯂꯧꯈ꯭ꯔꯦ ꯖꯤꯔꯤꯕꯝꯗꯒꯤ ꯏꯝꯐꯥꯜ ꯇꯝꯅ ꯆꯦꯡ ꯄꯨꯗꯨꯅ ꯂꯥꯛꯄ ꯒꯥꯔꯤ ꯑꯃ ꯊꯥ ꯑꯁꯤꯒꯤ ꯃꯥꯄꯟꯗ ꯁꯤꯡꯖꯃꯩ ꯆꯤꯔꯣꯝ ꯂꯩꯀꯥꯏꯗ ꯈꯥꯝꯂꯒ ꯃꯤꯌꯥꯝꯅ ꯅꯟ ꯂꯣꯀꯦꯜ ꯗ꯭ꯔꯥꯏꯚꯔ ꯑꯃ ꯐꯨꯕꯗ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯌꯥꯎꯕ ꯁꯦꯜ ꯑꯃꯁꯨꯡ ꯃꯣꯕꯥꯏꯜ ꯃꯨꯟꯈꯤꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯎꯗꯝꯕꯒ ꯂꯣꯏꯅꯅ ꯁꯤꯜꯆꯔ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯃꯅꯤꯄꯨꯔ ꯇꯝꯅ ꯇꯉꯥꯏꯐꯗꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯕ ꯒꯥꯔꯤꯁꯤꯡ ꯆꯪꯗꯅꯕ ꯐꯤꯔꯦꯞ ꯂꯧꯈ꯭ꯔꯦ ꯍꯥꯏꯗꯤ ꯁꯤꯜꯆꯔ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯄꯣꯛꯅꯐꯝꯗ ꯐꯣꯡꯗꯣꯔꯛꯄ ꯃꯇꯨꯡꯏꯟꯅ ꯊꯥ ꯑꯁꯤꯒꯤ ꯃꯥꯄꯟꯗ ꯁꯤꯡꯖꯃꯩ ꯆꯤꯔꯣꯝ ꯂꯩꯀꯥꯏꯗ ꯖꯤꯔꯤꯕꯝꯗꯒꯤ ꯆꯦꯡ ꯄꯨꯗꯨꯅ ꯂꯥꯛꯄ ꯒꯥꯔꯤ AS01GC 1470ꯒꯤ ꯗ꯭ꯔꯥꯏꯚꯔꯕꯨ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯗꯅ ꯇꯝꯊꯤꯅ ꯐꯨꯕꯤꯕ ꯑꯃꯗꯤ ꯃꯃꯤꯠ ꯄꯨꯟꯁꯤꯜꯂꯒ ꯇꯝꯊꯤꯅ ꯑꯣꯠꯅꯩꯕ ꯊꯧꯑꯣꯡ ꯑꯗꯨ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯅ ꯀꯟꯗꯦꯝ ꯇꯧꯏ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯖꯤꯔꯤꯕꯝꯗꯒꯤ ꯏꯝꯐꯥꯜ ꯇꯝꯅ ꯆꯠꯀꯗꯕ ꯒꯥꯔꯤꯁꯤꯡ ꯁ꯭ꯇꯤꯌꯔꯤꯡ ꯄꯥꯏꯗꯕ ꯍꯥꯏꯅ ꯋꯥꯔꯦꯞ ꯂꯧꯔꯦ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯁꯤꯡꯖꯃꯩ ꯆꯤꯔꯣꯝ ꯂꯩꯀꯥꯏ ꯀ꯭ꯂꯕꯅ ꯁꯦꯡꯗꯣꯔꯛꯀꯗꯕꯅꯤ ꯑꯃꯁꯨꯡ ꯂꯩꯕꯥꯛꯀꯤ ꯆꯤꯔꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯄꯨꯛꯆꯥꯛ ꯄꯨꯁꯤꯜꯂꯛꯂꯤꯕ ꯗ꯭ꯔꯥꯏꯚꯔꯁꯤꯡꯗ ꯑꯀꯤ ꯑꯈꯪ ꯄꯤꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯁꯦꯡꯗꯣꯔꯛꯀꯗꯕꯅꯤ ꯍꯥꯏꯔꯤ ꯃꯔꯛꯁꯤꯗ ꯉꯁꯤꯁꯨ ꯖꯤꯔꯤꯕꯝꯗꯒꯤ ꯆꯦꯡ ꯄꯨꯗꯨꯅ ꯂꯥꯛꯄ ꯇ꯭ꯔꯛ ꯑꯃ ꯊꯧꯕꯥꯜ ꯇꯝꯅ ꯆꯠꯄꯗ ꯁꯤꯡꯖꯃꯩ ꯃꯄꯥꯗ ꯃꯤꯌꯥꯝꯅ ꯊꯠꯇꯨꯅ ꯃꯇꯝ ꯈꯔ ꯊꯝꯂꯕ ꯃꯇꯨꯡꯗ ꯊꯥꯗꯣꯔꯛꯈꯤ ꯀꯥꯟꯆꯤꯄꯨꯔ ꯃꯄꯥꯗ ꯑꯃꯨꯛ ꯍꯟꯅ ꯃꯤꯌꯥꯝꯅ ꯊꯠꯇꯨꯅ ꯃꯤꯌꯥꯝꯅ ꯗ꯭ꯔꯥꯏꯚꯔꯁꯤꯡꯗ ꯑꯋꯥꯕ ꯄꯤꯈꯤ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯗ꯭ꯔꯥꯏꯚꯔꯁ ꯑꯃꯅ ꯄꯣꯛꯅꯐꯝꯗ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯖꯤꯔꯤꯕꯝꯗꯒꯤ ꯏꯝꯐꯥꯜ ꯇꯝꯅ ꯂꯥꯛꯄ ꯆꯦꯡ ꯄꯨꯕ ꯒꯥꯔꯤꯁꯤꯡ ꯒꯣꯗꯥꯎꯟꯗꯒꯤ ꯁꯦꯀꯨꯔꯤꯇꯤ ꯌꯥꯎꯗꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯊꯥꯔꯤꯕ ꯑꯁꯤ ꯗ꯭ꯔꯥꯏꯚꯔꯁꯤꯡꯕꯨ ꯑꯋꯥꯕ ꯇꯥꯍꯟꯅꯅꯕ ꯁꯤꯟꯕꯅꯤ ꯍꯥꯏꯅ ꯂꯧꯏ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯗ ꯗ꯭ꯔꯥꯏꯚꯔꯁꯤꯡꯕꯨ ꯁꯦꯀꯨꯔꯤꯇꯤ ꯌꯥꯎꯗꯅ ꯃꯐꯝ ꯑꯃꯗ ꯍꯦꯛꯇ ꯆꯠꯂꯨ ꯍꯥꯏꯕ ꯃꯇꯧ ꯑꯁꯤꯗꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯌꯥꯎꯗꯕ ꯊꯧꯑꯣꯡꯅꯤ ꯃꯈꯥ ꯇꯥꯅ FCIꯅ ꯃꯅꯤꯄꯨꯔꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯃ ꯍꯦꯛꯇꯗ ꯗ꯭ꯔꯥꯏꯚꯔꯁꯤꯡꯕꯨ ꯇꯉꯥꯏꯐꯗꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯗꯨꯅ ꯊꯤꯜꯂꯨ ꯍꯥꯏꯔꯕꯗꯤ ꯃꯗꯨ ꯀꯅꯥ ꯑꯃꯠꯇꯅ ꯌꯥꯔꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯛꯂꯕꯗꯤ ꯗ꯭ꯔꯥꯏꯚꯔꯁꯤꯡꯅ ꯃꯈꯥ ꯇꯥꯅ ꯁ꯭ꯇꯤꯌꯔꯤꯡ ꯄꯥꯏꯗꯕꯒꯤ ꯐꯤꯔꯦꯞ ꯑꯁꯤ ꯂꯧꯔꯛꯄ ꯌꯥꯏ ꯍꯥꯏꯔꯦꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯃꯔꯣꯝꯗꯅ ꯏꯔꯥꯡ ꯃꯔꯛꯇ MD ꯍꯥꯞꯅꯕ ꯍꯣꯠꯅꯔꯝꯕ ꯀꯣꯟꯅ ꯊꯤꯡꯈ꯭ꯔꯦ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯑꯀꯟꯕ ꯏꯔꯥꯡ ꯊꯣꯛꯂꯤꯉꯩ ꯃꯅꯨꯡ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯄꯥꯋꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯀꯣꯟꯇ꯭ꯔꯦꯛ ꯕꯦꯁꯤꯁꯇ MSPCL ꯑꯃꯁꯨꯡ MSPDCLꯒꯤ ꯃꯦꯅꯦꯖꯤꯡ ꯗꯥꯏꯔꯦꯛꯇꯔ ꯍꯥꯞꯅꯕꯒꯤꯗꯃꯛ ꯃꯃꯥꯡ ꯊꯥ ꯃꯦ 22ꯗ ꯊꯣꯛꯈꯤꯕ ꯑꯦꯗꯚꯔꯇꯥꯏꯖꯃꯦꯟꯠ ꯑꯗꯨ ꯃꯅꯤꯄꯨꯔ ꯍꯥꯏ ꯀꯣꯔꯠꯅ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯆꯠꯅꯍꯟꯈꯤꯗ꯭ꯔꯦ ꯖꯁꯣꯕꯟꯇ ꯁꯤꯡꯍ Priyananda Singha ꯑꯃꯁꯨꯡ TS Bimol Singhana ꯄꯤꯇꯤꯁꯅꯔꯁꯤꯡ ꯑꯣꯏꯗꯨꯅ ꯊꯥꯔꯛꯈꯤꯕ ꯔꯤꯠ ꯄꯤꯇꯤꯁꯟ ꯅꯝꯕꯔ 436/2023ꯒꯤ ꯃꯇꯨꯡꯏꯟꯅ ꯑꯦꯛꯇꯤꯡ ꯆꯤꯐ ꯖꯁꯇꯤꯁ MB Murandaski ꯀꯣꯔꯠ ꯑꯁꯤꯅ ꯀꯦꯁ ꯑꯁꯤ ꯑꯦꯗꯃꯤꯠ ꯇꯧꯕꯒ ꯂꯣꯏꯅꯅ ꯄꯤꯈꯤꯕ ꯏꯟꯇꯔꯤꯝ ꯑꯣꯔꯗꯔ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯔꯦꯁꯄꯣꯟꯗꯦꯟꯠ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯦꯗꯤꯁꯅꯦꯜ ꯑꯦꯗꯚꯣꯀꯦꯠ ꯖꯦꯅꯔꯦꯜꯅ ꯅꯣꯇꯤꯁ ꯑꯁꯤ ꯑꯌꯥꯕ ꯄꯤꯕꯒ ꯂꯣꯏꯅꯅ ꯔꯦꯁꯄꯣꯟꯗꯦꯟꯠꯅ ꯏꯪ 2023ꯒꯤ ꯖꯨꯂꯥꯏ 3 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏꯅ ꯌꯥꯅꯤꯡꯗꯕ ꯋꯥꯐꯝꯁꯤꯡꯒꯤ ꯑꯦꯐꯤꯗꯦꯚꯤꯠ ꯐꯥꯏꯜ ꯇꯧꯅꯕ ꯃꯇꯝ ꯄꯤꯈ꯭ꯔꯦ ꯃꯦ 22ꯗ ꯒꯚꯔꯟꯃꯦꯟꯠꯅ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯑꯗꯨ ꯃꯊꯪꯒꯤ ꯍꯤꯌꯔꯤꯡ ꯌꯧꯗ꯭ꯔꯤꯕ ꯐꯥꯎꯕ ꯏꯟꯇꯔꯤꯝ ꯁ꯭ꯇꯦ ꯇꯧꯔꯦ ꯔꯤꯠ ꯄꯤꯇꯤꯁꯟ ꯑꯁꯤꯒꯤ ꯃꯊꯪꯒꯤ ꯍꯤꯌꯔꯤꯡ ꯑꯁꯤ ꯖꯨꯂꯥꯏ 3ꯗ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯅ ꯀꯣꯔꯠꯀꯤ ꯑꯣꯔꯗꯔ ꯑꯗꯨꯅ ꯍꯥꯏꯔꯤ ꯀꯦꯁ ꯑꯁꯤꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯋꯥꯐꯝꯗꯤ ꯄꯤꯇꯤꯁꯅꯔꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯁꯨꯄꯔꯤꯟꯇꯦꯟꯗꯤꯡ ꯏꯟꯖꯤꯅꯤꯌꯔ ꯑꯣꯏꯅ ꯄꯥꯋꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯃꯊꯧ ꯇꯧꯔꯤ ꯍꯥꯏꯔꯤꯕ ꯄꯤꯇꯤꯁꯅꯔꯁꯤꯡ ꯑꯁꯤ MSPDCL ꯑꯃꯁꯨꯡ MSPCLꯒꯤ ꯃꯦꯅꯦꯖꯤꯡ ꯗꯥꯏꯔꯦꯛꯇꯔꯒꯤ ꯐꯝ ꯄꯥꯏꯕ ꯌꯥꯔꯕ ꯃꯤꯁꯤꯡꯅꯤ ꯃꯈꯣꯏ ꯊꯕꯛꯇꯒꯤ ꯄꯣꯊꯥꯕꯒꯤ ꯃꯇꯝ ꯊꯥ 9 ꯋꯥꯠꯂꯤꯕꯅꯤ ꯃꯈꯣꯏ ꯗꯦꯄꯨꯇꯦꯁꯟꯗ ꯆꯍꯤ 18ꯗꯒꯤꯅ 30 MSPCL ꯊꯕꯛ ꯇꯧꯔꯛꯂꯕ ꯃꯤ ꯉꯥꯛꯇꯅꯤ ꯃꯈꯣꯏ ꯑꯁꯤ MSPCL ꯑꯃꯁꯨꯡ MSPDCLꯒꯤ MDꯒꯤ ꯄꯣꯁ ꯑꯁꯤ ꯇꯦꯝꯄꯣꯔꯔꯤ ꯅꯠꯇ꯭ꯔꯒꯅ ꯏꯟꯆꯥꯔꯖ ꯑꯣꯏꯅ ꯄꯥꯏꯕ ꯌꯥꯔꯕ ꯃꯤ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯅꯤ ꯑꯁꯤꯗ ꯊꯕꯛꯇꯒꯤ ꯄꯣꯊꯥꯔꯕ ꯃꯤꯁꯤꯡ ꯄꯨꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯁꯤ ꯌꯥꯝꯅ ꯆꯨꯝꯅꯕ ꯊꯧꯑꯣꯡꯅꯤ ꯊꯧꯑꯣꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯀꯦꯔꯤꯌꯔ ꯃꯥꯡꯍꯟꯅꯅꯕ ꯁꯤꯟꯕꯅꯤ ꯍꯥꯏꯔꯦꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯀꯨꯀꯤ ꯂꯂꯧꯕꯁꯤꯡꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯇ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯔꯦ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯁꯦꯡꯗꯣꯛꯀꯗꯕꯅꯤ ꯑꯝꯕꯥ ꯏꯂꯦꯛꯁꯟꯒꯤ ꯃꯇꯝꯗ BJP ꯑꯃꯁꯨꯡ ꯀꯨꯀꯤ ꯂꯂꯧꯕ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯦꯟꯅꯈꯤꯕ ꯋꯥꯐꯝ ꯀꯌꯥ ꯑꯗꯨ ꯐꯣꯡꯗꯣꯛꯂꯒ ꯉꯁꯤꯗꯤ ꯀꯨꯀꯤ ꯑꯃꯁꯨꯡ ꯀꯨꯀꯤ ꯂꯂꯧꯕꯁꯤꯡꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯇ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯔꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯒꯤ ꯃꯤꯆꯝ ꯃꯤꯌꯥꯝꯅ ꯑꯆꯧꯕ ꯆꯩꯊꯦꯡ ꯐꯪꯍꯜꯂꯤꯕ ꯑꯁꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯑꯊꯨꯕ ꯃꯇꯝꯗ ꯁꯦꯡꯗꯣꯔꯛꯀꯗꯕꯅꯤ ꯍꯥꯏꯅ ꯑꯝꯕꯥ ꯑꯣꯜ ꯃꯅꯤꯄꯨꯔ ꯕꯥꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯄꯨꯌꯥꯝ ꯇꯣꯝꯆꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯇꯣꯝꯆꯥꯅ ꯍꯥꯏ
India lengaka kuki lalaubusinga yanaki wapam adu ain gweba miyengda kadai phawa oithokpa yaba natragana yadaba haiba wapam lairiba si yengsinma matau tai kariguma law court lakba matamda yanaki wapam singa tu puthoktuna thengnaba matamda Union Home Minister Amit Shah mai thampham lairoi amasum BJP gi leader sing ikai phirup khungani election gi matamda wapam kaya ma hairamba yai English ani ga kunganithu gi February 2023 da Susampur public ground na pangthokpa function amada Amit Shah na koki gi political separation ama pithokani haina phongdoklammi haina KNO na thaduralibu wapam asi kadai phawa legal oibano karigumba KNO na phongdoklibu wapam asin asumba oiragadi law court sumna thengnagadabani asingba oidragana wapam asi gi matana sapsaba clarification ama Amit Shah na pifam toi Mangnai Amit Shah na handak Manipur da lakpa matamdadi handak thoklib irang asi maitaini EST tanbadagi thokpani haina tasilami maki wapam asina mi wahaliba karigino thoklib irang asi control taunabani haiduna Central Force Camera thajilalaga misamdo ina unsilakliba asi karigino masi Amit Shah na pakhum pi basungani madu natragadi major agreement tawkraba Manipur gi miyam ngak sengani hairibi India lenga asi mapu pandabani haina larokpasai Sahi kya gi mamangdagi khundaminaragli kuki amasum furup ani gi marakta Myanmargi sangsilakpa amasum hana laiminanamba nataba kuki singna insilaga ethnic crisis man mongda irang thoanba asisu Amit Shah na sengdokpa mathau tai kuki singna taragli thaba asidi lebaki leader singda maitai hanaba blackmail tawribani security force na khurak hangdana leiraga irang asi lefanma ngamdragadi blackmail asi makhatana adumak tawrakigini security force ka kukila lobu singa thengnagadaba lanpam asida security force na laithoglaga leiraga misa miyam thengnahan ba haibasi lebthibani makoina tawriba si yaruidaba offense amani Manipur muthanaba honabigano hainasu tomsana phongdokhen spauks na makatarakli Atopa pawmana Minister Nemsa Kipgen gi guard mapan suspend tawkre Textile amasum Commerce and Industry Minister Nemsa Kipgen gi lampel da lebo official quarter da guard oina posting tawa tare suba Manipur Rifles ki personal mapan matau ningthina tawdabagi maral da thabaktagi suspend tawkre thabaktagi suspend tawkraba personal sing adudi Halbidar and Zenit Mite amasum Y Zaisan Mitaini ade personal sing aduda riflemen's Eshagi Sanjay Kumar Singha, Rifleman's T.S. Ingwasa Singha, Rifleman's L. Ramesh Singha, Rifleman's K.S. Ajay Singha, Rifleman's C.S. Banti Singha, Rifleman's L. Thomas Singha, Masum Rifleman's K.S. Samomitaini. Personnel Singha do Assam Police Manuals Part 3 Rule Number 66 ki makhadani haideni spouse na makatana fondorakli. Makasa tharak poina to papawna athubada miyam gi asumba phirep ama lahodrabadi BJP lenga ki matamda Ani subajun taragani pan thokloi haningai leite asumba phirep ama matam sana lahodrabadi BJP Manipur gi leimai diki sungsoi soitna muthigani haibigi thajabalai KKL hauji oiriba leibaki irang asida kariguma BJP gi mekai diki athuba matamna matam sana leibak miyam gi dam asumba phirep ama lahodrabadi ani subajun taragani pan gi thautu ama amuk BJP lenga ki matamna thokloi haningai leite haina kangleipa kanbalu KKL Manipur gi serol man hairi Sol asin hai BJP gi MLA Minister Tarina Separate Administration Taliba si Manipur kainabi gi asopa masakni lebak kainaba masak oiba maramna athuba matamna matamsana Manipur lenga ki interest BJP gi oiba hairiba MLA Minister Tarina sigi matakta phirep lokat pantoi ningsing bayai kumsing English ngani ga amagi June taragani pangi thaudo do BJP lenga ki matamna thokibani amadi athoba kya gi thawaina lebak ki damak pontha pikhrabani aduna lenga asina lebak miyam gi asumba phirep ama lahodrabadi BJP lenga ki matamda ani suba June taragani pan gi thaudok thokloi haningai leti maramasna double engine oiriba lenga asina athuba matamna lebak ki interest miyam gi ihul khangna asumba phirep adu miyam na khangadabani ngasi phawad Manipur thugaina bi kidamak separate administration taliba MLA minister taragi manungda yawriba BJP gi MLA minister tarek ki mathakta BJP gi oiba kari phirep action lawkhrabagi haibadu Party go eba uware badu lebak miyamda thasiga taragani pan phawgi manungda khangan binaba appeal tawraduna karigumba asumba phirep ama matam sana lahudrabadi BJP Manipur gi leimai digi sungsoi muthigani haibigi thasabale hairi haukiba me ahumdagi ngasi phawbada thingjinduna lagliba Manipur lifelines oiriba NH2 asi tha ama makhairam pharakle
asuk sanglaba matam asida broket na maram oiraga nongda sangdraba yadraba polamsing amadi hidak langthaki awatpa lairibasinggi matangda khandaba sungbani hairi Imphal akaknaba pungja khara curfew komtholaga koki singa lamdainaba mafamsingna koki singna miyamgi yummai thaduna miyambu nongmaina kaptuna miyobigi punsi pikhamna hanbadu tangdu leitaba punsi nati waraba tanpamasida kanagumbi amatana political advantage lauge khanbigano karigum launabu honaraglabadi madu miyamgi apambagi mayoktu oigani haiki amasum sirolsna makhatana hai lairiba lamsingda matam sadana lam leiba yonbasing kutak lepiyo madi lam leiba yonbigi matangda mari leinaba department gi miyoisingna involve tawbigano manatrabadi sab legal action lawani aduga department singi thabak tawbada yelhomi khaktang kanminaba lenga ki puning singsinki asiguma siraba tanphamda miyamgidamak leiriba mitai MLA minister singna numit nipuni suraba phawba politically tumin lesinbigi mot Delhi da satuna mari lenaba sing unaduna athubada tangdu leitaba purakpana iramdamgi yaiphabu oigani amadi maduda miyamna suma khogidam asauba support pirakani hairi Saili sing hum gosanga hena khunda aduna leiraglaba puari ga sagonaraglaba manipur da leijaragliba yelomi sing asi haujiti mutkigani haibigi mipaininga oslakli maramusin lengana asumba policy amaki makada manipur yelomi sing ngapigi sin ngakpi sinmina bamadi yokhatpina ba athubu matamna Indian parliament pukhatpiyo amadi policy ama sembiyo haidin spouse na makatana phongdorakli adu hausiku yadi miam paus matang sa lusinjarage mas miam puna no update ngaminasi